Manipurgi Hajj Pilgrimsing Hanagi Chief Minister Ibobina Imphal Airport Fawba Thindokhre. Manipurgi Hajj Pilgrimsing Manipurgi Hanagi Chief Minister Okram Ibobina Imphal-gi Bir Tikendrajit International Airport Fawba Thindokhre. Tatlamdaida harau nungai phongdokladuna yaifamangol sing pinakhre amasung asoi angam yaudana poknafam lamdamda amuk halaknabasu thonijachre. Hanagi Chief Minister Haujikna Congress Legislature Party CLP gi leader su oiriba Okram Ibobina Saudi Arabia gi Makkah gi senglaba laifam lenda Hajj ga mari leinaba lining laishon pangthokpada Manipur da peace puraknaba dua tawbirau haina su appeal tawki. Ngasi Manipur thadokiba Hajj Pilgrim punna chani ga 38 ni. Ngarangna Hajj Pilgrim chamaga marfu manga Kolkata da thungkhrabani. Okram Ibobi gi Imphal gi airport ki khongchatta ex speaker TH Lokeshwar MPCC gi General Secretary Amir Hussain MD Wahidur Rahman MD Shiraz Ahmad amadi MPCC gi spokesperson MD Rabi Khan su saruk yaki. Hajj Pilgrim kharasu hayeng Kolkata gi damak Imphal thadokhigani. Kolkata da punna lairaba matung tha asigi 15 da Kolkata dagi punna Saudi Arabia da pangani. Loinana Kolkata thadoklamdai da punna asoyangam yaudanaba thoni thoram su pangthokani hairi. Imung manungi miyoi kaya amasu Imphal gi airport fawba thinba yaunaraki. Manipur da amuk tek takaidana halaknaba dua tawbaga loinana kaina bidai taunaki amasung mittagi pirang sinthanaba su yauki hairi.